ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝꯅꯦ ꯄꯣꯛꯏꯁꯦ꯫ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯖꯗꯦ꯫ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞ ꯁꯨ ꯅꯣꯝꯃꯒ ꯋꯥꯠꯇ ꯄꯥꯗꯅꯕ ꯍꯣꯠꯅꯖꯕ ꯏꯃꯨꯡ ꯑꯣꯏꯅ ꯍꯧꯖꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗ ꯃꯣꯏꯁꯦ ꯕꯣꯔꯗꯤꯡꯗ ꯂꯣꯏ ꯊꯝꯃꯦ ꯍꯥꯏ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗꯣ ꯃꯣꯏꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤꯁꯤꯅ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯊꯕꯛꯇꯣ ꯁꯨꯔꯒ ꯂꯩꯔꯕꯅꯤꯅ ꯏꯆꯥꯁꯤꯡꯁꯦ ꯉꯥꯎꯁꯟꯅꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯒꯤ ꯕꯣꯔꯗꯤꯡꯗ ꯊꯝꯃꯒ ꯃꯣꯏꯅ ꯁꯦꯜ ꯇꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒ ꯂꯩꯔꯛꯄꯅꯦ꯫ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯛꯄꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯣꯏ ꯏꯃꯥꯁꯦ ꯒꯥꯔꯤꯅ ꯊꯦꯡꯕꯖꯥꯠꯅꯤꯗ꯫ ꯒꯥꯔꯤꯅ ꯊꯦꯡꯕꯗꯒꯤ ꯁꯥꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏ꯫ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯛꯁꯤꯃ ꯂꯧꯈꯠꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯁꯔꯨꯁꯤ ꯄꯨꯔꯥ ꯇꯦꯛꯑꯦꯅ ꯍꯥꯏꯌꯦ꯫ ꯇꯦꯛꯄꯗꯒꯤ ꯀꯣꯃꯥꯗꯐꯥꯎ ꯂꯩ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯣ ꯁꯦꯜꯁꯤꯗꯤ ꯂꯥꯏꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅ ꯁꯦꯜꯁꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯁꯜꯂꯕ ꯂꯥꯏꯌꯦꯡꯉꯕ꯫ ꯉꯁꯥꯏꯒꯤ ꯒꯥꯔꯤꯅ ꯊꯦꯡꯉꯤꯕ ꯒꯥꯔꯤ ꯃꯄꯨꯗꯣꯀꯣ ꯑꯗꯨ ꯅꯨꯄꯥꯗꯨꯁꯨ ꯂꯣꯠꯈ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯂꯣꯠꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯩ ꯃꯣꯏꯁꯦ ꯃꯤꯒꯤ ꯁꯦꯜꯁꯨ ꯇꯣꯜꯂꯦ ꯄꯩꯁꯥ ꯊꯧꯕꯀꯥꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯌꯦ꯫ ꯅꯥꯔꯤꯉꯩ ꯃꯇꯝ ꯈꯔꯗꯨꯅꯗꯤ ꯈꯔ ꯌꯦꯡꯕꯤꯔꯝꯕ ꯑꯗꯨ ꯈꯤꯇꯪ ꯅꯥꯕ ꯐꯔꯦ ꯈꯣꯠꯂꯦꯒ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯁꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯔꯛꯑꯦ ꯍꯥꯏ꯫ ꯃꯇꯝꯗꯨꯗꯤ ꯃꯣꯏꯁꯦ ꯕꯣꯔꯗꯤꯡ ꯂꯩꯇ꯭ꯔꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯗꯥ ꯑꯍꯟꯁꯦ ꯃꯥꯗꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯌꯦ꯫ 7 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯁꯦ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯋꯤꯗꯣ꯫ ꯑꯗ ꯊꯕꯛ ꯁꯨꯔꯦ ꯃꯣꯏꯁꯨ ꯃꯥꯒꯤ ꯗꯗꯥꯁꯨ ꯁꯨꯔꯦ ꯃꯥꯁꯨ ꯁꯨꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕꯀꯣ ꯑꯩ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯟꯗꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯑꯦ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅꯀꯣ꯫ ꯃꯤꯅꯒ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯦ ꯏꯃꯨꯡꯁꯦ ꯁꯨꯡꯋꯥꯠ ꯋꯥꯠꯇꯦ ꯍꯥꯏꯌꯦ꯫ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯑꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯀꯥꯟꯗꯒꯀꯣ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜꯁꯤꯡꯅꯒ ꯐꯥꯒꯤ ꯇꯧꯋꯦ ꯍꯥꯏꯕ꯫ ꯅꯪꯁꯦ ꯑꯉꯥꯡ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯅꯤ ꯄꯨꯂꯤꯁꯅꯒ ꯐꯥꯂꯛꯑꯗꯤ ꯑꯩꯈꯣꯏꯒ ꯖꯦꯜ ꯆꯪꯉꯝꯃꯣꯏꯀꯣ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯅꯊꯕꯛ ꯁꯨꯕꯗꯣ ꯑꯗꯨꯗꯨꯒꯤ꯫ ꯑꯗꯩ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯇꯝꯅꯤꯡꯅ ꯑꯗꯨꯝ ꯇꯝꯗ꯭ꯔꯦ ꯇꯣꯛꯑꯦ꯫ ꯇꯣꯛꯑꯀꯥꯟꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯑꯉꯥꯡ ꯑꯃꯃꯛ ꯑꯣꯏꯖꯔꯒꯁꯨ ꯑꯩ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯇꯝꯖꯅꯤꯡꯕꯗꯣ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯇꯝꯗꯕ ꯌꯥꯗꯦꯗ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯈꯜꯂꯒ ꯇꯥꯜꯂꯛꯄ ꯁꯦꯟꯁꯤꯅ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕꯗꯣ꯫ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯈꯤꯇꯪꯒ ꯊꯝꯍꯧꯔꯒ ꯃꯥꯁꯦ ꯆꯍꯤ ꯑꯃ ꯄꯨꯔꯥ ꯇꯝꯗ꯭ꯔꯦꯀꯣ꯫ ꯆꯍꯤ ꯑꯃ ꯄꯨꯔꯥ ꯗ꯭ꯔꯣꯞ ꯇꯧꯊꯣꯛꯑꯒ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 8ꯁꯦ ꯑꯦꯗꯃꯤꯁꯟ ꯇꯧꯔꯦ꯫ ꯑꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯤꯕꯁꯦ ꯂꯤꯡꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯧꯖꯩꯑꯕꯀꯣ꯫ ꯃꯁꯥꯅ ꯂꯥꯏꯔꯤꯛꯇꯣ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤꯅ ꯃꯇꯝꯗꯨꯗ ꯂꯩꯀꯣ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯦ ꯂꯩ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯇꯥꯛꯄꯤꯗꯕꯅꯤꯅ ꯇꯝꯅꯤꯡꯕ ꯍꯩꯅꯤꯡꯕ ꯑꯩꯅꯗꯤ ꯇꯥꯛꯄꯤꯗꯕ ꯃꯐꯝꯗꯗꯤ ꯆꯪꯅꯤꯡꯗꯕꯗꯣ꯫ ꯑꯗꯨꯅ ꯆꯪꯅꯤꯡꯗꯕꯒꯤ ꯇꯥꯛꯄꯤꯒꯗꯕ ꯍꯩꯒꯗꯕ ꯃꯐꯝꯗ ꯆꯪꯅꯤꯡꯕꯅꯤꯅ ꯃꯥꯁꯨ ꯑꯔꯩꯕ ꯁꯦꯜ ꯈꯔꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯝꯖꯔꯛꯑꯦ ꯃꯥꯁꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯝꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯥꯁꯦ ꯃꯤ ꯈꯠꯅꯔꯦ꯫ ꯃꯤ ꯈꯠꯅꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗ ꯃꯣꯏ ꯀ꯭ꯂꯥꯁꯃꯦꯠ ꯃꯁꯦꯟ ꯈꯠꯅꯕꯗꯒꯤ ꯃꯌꯥꯝꯕ ꯁꯦꯅꯤꯌꯔꯁꯤꯡꯒ ꯌꯥꯎꯁꯜꯂꯛꯑꯒꯀꯣ ꯃꯉꯣꯟꯗ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯙꯝꯀꯥ ꯇꯧꯕꯤꯕꯗꯣ꯫ ꯑꯗꯩ ꯃꯥꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯑꯣꯏꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯔꯥꯟꯕ ꯌꯥꯗꯕꯀꯣ꯫ ꯃꯥꯅ ꯂꯥꯜꯂꯨꯔꯒꯗꯤ ꯍꯣꯏ ꯐꯔꯦ ꯂꯥꯜꯂꯦ꯫ ꯑꯗꯣ ꯃꯥꯅ ꯂꯥꯜꯂꯨꯗ꯭ꯔꯒꯗꯤ ꯃꯤꯅ ꯄꯪꯍꯦꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯃꯤꯁꯨ ꯑꯣꯏꯖꯗꯦꯕꯀꯣ꯫ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯆꯤꯡ ꯈꯤꯇꯪ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯏꯃꯒ ꯑꯣꯏꯕꯅꯤꯅ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ꯫ ꯈꯠꯅ ꯇꯧꯕꯗꯒꯤ ꯃꯣꯏꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯅꯪ ꯇꯝꯕ ꯌꯥꯔꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯩ ꯃꯥꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯑꯒ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯖꯔꯒ ꯑꯃꯨꯛ ꯇꯝꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯗꯤ ꯐꯔꯦꯅ ꯃꯥꯁꯦ ꯑꯃꯨꯛ ꯇꯣꯛꯑꯦ꯫ ꯑꯦꯛꯖꯥꯝꯁꯦ ꯊꯥꯗ꯭ꯔꯦꯕꯀꯣ꯫ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯦ꯫ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯀ꯭ꯂꯥꯁ 9ꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯒꯦꯅ ꯇꯧꯕ ꯀꯥꯟꯗꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯁꯦ ꯇꯧꯕ ꯌꯥꯔꯔꯣꯏ ꯀ꯭ꯂꯥꯁ 8ꯀꯤ ꯐꯥꯏꯅꯦꯜꯗꯣ ꯄꯤꯗꯕꯅꯤꯅ ꯍꯥꯏꯔꯦ꯫ ꯃꯟꯊꯥꯁꯦ ꯁꯥꯔꯦ ꯑꯩꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯑꯗꯣꯏꯖꯥꯠꯂꯅꯦ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯖꯅꯔꯒ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯕꯗꯣ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯗꯣꯏꯖꯥꯠꯂ ꯀꯥꯏꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯦ꯫ ꯑꯗꯩ ꯃꯔꯛꯁꯤꯗ ꯃꯥꯁꯦ ꯊꯕꯛ ꯁꯨꯕꯗꯤ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯗꯨꯒ ꯆꯠꯂꯒ ꯑꯃꯨꯛ ꯃꯊꯪꯃꯨꯛꯀꯤ ꯆꯍꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯑꯃꯨꯛ ꯌꯥꯔꯛꯑꯦ꯫ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯗꯣꯏꯅꯦ ꯃꯥꯒꯤ ꯆꯍꯤ ꯃꯥꯁꯦ ꯑꯃꯨꯛ ꯇꯝꯃꯦ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯀꯣ ꯃꯥꯁꯦ ꯀꯥꯕ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯅꯨꯄꯤ ꯀꯣ ꯁꯨꯝ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯥꯏꯅ ꯊꯝꯕ ꯈꯔ ꯍꯧꯔꯦ꯫ ꯑꯍꯥꯟꯕꯒꯤꯁꯤ ꯀꯨꯏꯗꯦ ꯍꯥꯏ ꯁꯨꯝ ꯍꯥꯏꯐꯦꯠ ꯈꯪꯅꯔꯝꯃꯒ ꯂꯣꯏꯅꯔꯝꯃꯒ ꯃꯥꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯨ ꯅꯠꯇꯕꯅꯤꯅ
ꯄꯥꯝꯖꯗꯕꯗꯣ ꯅꯨꯄꯤꯗꯨꯅ ꯑꯍꯦꯟꯕ ꯑꯃ ꯀꯩꯝ ꯍꯦꯛ ꯂꯥꯛꯄꯗ ꯄꯥꯝꯖꯕꯗꯒꯤ ꯑꯗꯨꯝ ꯑꯍꯦꯟꯕꯗꯨꯗ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯗꯣꯀꯣ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯈꯪꯅꯕ ꯅꯠꯇꯕꯅꯤꯅ ꯁꯤꯗꯒꯤ ꯃꯥꯁꯦ ꯅꯨꯄꯤ ꯑꯃꯈꯛ ꯑꯃꯨꯛ ꯈꯪꯅꯔꯛꯑꯦꯕꯀꯣ ꯈꯪꯅꯕꯁꯦ ꯀꯃꯥꯏꯅ ꯈꯪꯅꯒꯦꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯗꯨꯋꯥꯏꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯈꯣꯏ ꯃꯆꯦ ꯃꯆꯤꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯣꯏꯁꯦ ꯒ꯭ꯔꯨꯞ ꯁꯦꯝꯕꯀꯣ ꯋꯥꯆꯦꯞꯇ ꯒ꯭ꯔꯨꯞ ꯁꯦꯝꯕ ꯃꯉꯣꯟꯗꯁꯨ ꯑꯦꯗ ꯇꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯕꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯁꯨꯝ ꯋꯥꯔꯤ ꯈꯔ ꯈꯔ ꯃꯦꯁꯦꯁ ꯊꯥꯅꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯛꯄꯗꯣ ꯃꯣꯏꯕꯥꯏꯁꯤ ꯅꯝꯕꯔꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯧꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯅꯕꯀꯣ ꯖꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯕꯗꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯅ ꯑꯄꯥꯝ ꯅꯨꯡꯁꯤꯗꯣ ꯐꯥꯎꯅꯔꯛꯄꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯤꯁꯤꯗꯤ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯆꯗꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯑꯗꯨꯝ ꯈꯔ ꯊꯋꯥꯏ ꯌꯥꯎꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯈꯤꯇꯪ ꯏꯝꯐꯥꯜꯗꯒꯤ ꯈꯤꯇꯪ ꯈꯔ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯃꯣꯏꯗ ꯑꯗꯨꯝ ꯇꯝꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯣ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯈꯣꯠꯇꯅ ꯂꯩꯕ ꯅꯨꯄꯤꯅꯤ ꯑꯗꯣ ꯅꯨꯡꯁꯤꯅꯔꯛꯏ ꯃꯅꯨꯡꯁꯤꯗ ꯎꯅꯕꯁꯦ ꯒꯥꯔꯤꯒꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯌꯥꯝ ꯇꯥꯡꯅ ꯎꯅꯩꯌꯦ ꯃꯔꯛꯇ ꯃꯥꯅ ꯑꯥꯗꯩꯒ ꯊꯣꯛꯂꯛꯑꯒ ꯍꯥꯏꯐꯦꯠꯀ ꯂꯥꯛꯄ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯎꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯅꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯅꯩꯌꯦꯕ ꯅꯨꯄꯥꯁꯦ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯕꯣꯔꯗꯤꯡꯗ ꯂꯩꯕꯗꯣ ꯑꯗꯨꯝꯀꯥꯟꯗ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯊꯧꯗꯣꯛꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯔꯗꯦꯟꯁꯤꯅ ꯉꯁꯥꯏꯒꯤ ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯗꯅ ꯄꯨꯡ 12 ꯃꯈꯥꯏ ꯕꯥꯔꯣꯒ ꯇꯥꯕ ꯁ꯭ꯋꯥꯏ ꯀꯥꯟꯁꯤꯗ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏ ꯈꯔꯒꯁꯦ ꯀꯧꯊꯣꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒ ꯗꯤꯁꯀꯁꯟ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯌꯦꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯀ꯭ꯂꯥꯁꯇꯣ ꯍꯟꯖꯤꯟꯖꯕꯩ ꯋꯥꯅꯤ ꯆꯍꯤꯗꯨꯃꯛꯇꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯃꯣꯏꯒꯤ ꯕꯦꯁꯇ ꯂꯩꯅꯔꯤꯕ ꯆꯥꯡꯗꯒꯤꯗꯤ ꯃꯥꯅ ꯆꯍꯤꯗꯣ ꯑꯅꯤꯃꯨꯛꯇꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯅꯤꯃꯨꯛꯇꯤ ꯍꯦꯟꯀꯠꯂꯦꯗꯅ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯈꯖꯤꯛꯇꯤ ꯈꯪꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯒꯨꯟꯁꯦ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯁꯨꯈꯔ ꯃꯈꯩꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯅ ꯁꯤꯁꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯉꯥꯡꯁꯤꯅ ꯁꯤꯁꯤꯅꯤ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯅꯁꯨ ꯅꯨꯄꯥꯒꯤ ꯈꯪꯉꯤꯗꯅ ꯑꯗ ꯋꯥꯔꯗꯦꯟꯁꯤꯒꯤ ꯃꯑꯣꯡꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯤꯗ ꯈꯪꯉꯦꯕꯀꯣ ꯑꯗ ꯃꯥꯅ ꯎꯁꯜꯂꯔꯣꯏꯒꯦ ꯈꯪꯖꯤꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯁꯨ ꯃꯥꯒꯤꯗꯤ ꯍꯦꯛ ꯂꯩꯀꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡ ꯌꯥꯎꯕ ꯑꯗꯣ ꯊꯦꯡꯉꯀꯥꯟꯗꯨꯗ ꯋꯥꯔꯗꯦꯟꯅꯦꯅ ꯀꯧꯊꯣꯛꯑꯒ ꯊꯦꯡꯉꯀꯥꯟꯗ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯗꯣꯏꯗꯨꯕꯣ ꯂꯣꯏꯅꯃꯛ ꯀꯧꯊꯣꯛꯑꯒ ꯂꯣꯏꯅꯃꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣꯕꯨ ꯍꯥꯏꯔꯁꯨ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯁꯦꯕꯨ ꯍꯥꯏꯔꯁꯨ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯀꯧꯊꯣꯛꯑꯗꯤ ꯐꯗꯧꯕ ꯃꯣꯏ ꯑꯃꯅꯤ ꯈꯛꯀ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯣꯖꯥ ꯅꯨꯄꯥꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯁꯦ ꯈꯠꯅꯩ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯈꯠꯅꯔꯦ ꯑꯗꯩ ꯈꯠꯅꯕ ꯀꯥꯟꯁꯤꯗ ꯃꯌꯥꯝꯅꯗꯤ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯈꯪꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯋꯥꯔꯗꯦꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯍꯟꯒ ꯃꯥꯟꯅꯔꯤꯁꯦ ꯈꯣꯠꯅꯔꯤꯁꯦ ꯀꯥꯏꯅ ꯈꯟꯕ ꯉꯁꯥꯏꯒꯤ ꯋꯥꯔꯗꯦꯟꯗꯨꯅꯤ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯍꯥꯏꯐꯦꯠ ꯉꯥꯎꯔꯒ ꯗꯤꯜ ꯂꯦꯜꯂꯤꯅꯦꯕ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯁꯤꯁꯦ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤꯅꯦꯕ ꯗ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯔꯒꯅ ꯍꯦꯛ ꯍꯥꯏꯗꯣꯛꯅꯗꯕ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗ꯭ꯔꯒ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯅꯨꯄꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯗꯣꯛꯏ ꯀꯥꯡꯕꯨꯗꯨꯅꯗꯤ ꯌꯥꯝ ꯐꯩꯗꯅ ꯈꯠꯅꯕꯗꯒꯤ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯇꯁꯦꯡꯅ ꯃꯥꯅ ꯂꯥꯟꯕꯁꯨ ꯅꯠꯇꯦ ꯂꯥꯟꯕꯁꯨ ꯇꯥꯍꯜꯂꯦ ꯑꯗꯣ ꯆꯥꯟꯁ ꯃꯆꯥ ꯑꯃꯗꯤ ꯄꯤꯔꯦ ꯅꯪ ꯋꯥꯔꯗꯦꯟꯁꯤꯗ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏꯌꯣ ꯑꯗꯨꯒ ꯅꯪ ꯂꯩꯕ ꯌꯥꯅꯤ ꯈꯣꯠꯄ ꯌꯥꯅꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ꯭ꯔꯦ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ ꯉꯁꯥꯏꯒꯤ ꯋꯥꯔꯗꯦꯟꯗꯨꯁꯨ ꯃꯥꯁꯨ ꯈꯤꯇꯪ ꯁꯣꯏꯔꯨꯕꯅꯤꯅ ꯋꯥꯁꯦ ꯌꯥꯝ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗꯁꯨꯈꯤꯇꯪ ꯆꯤꯡꯅꯕ ꯂꯩꯖꯕꯗꯣꯀꯣ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯗꯕꯗꯤ ꯌꯥꯝ ꯍꯦꯜꯂꯦ ꯃꯥꯁꯦ ꯀ꯭ꯔꯛ ꯌꯦꯡꯁꯟꯕꯗꯣ ꯍꯧꯔꯦ ꯌꯦꯡꯁꯟꯕ ꯍꯧꯕꯕꯨ ꯅꯪꯒꯤꯁꯨ ꯑꯃꯨꯛꯇꯪ ꯑꯩꯅ ꯈꯪꯉꯒ ꯅꯪ ꯇꯥꯟꯊꯣꯛꯀꯦ ꯅꯪ ꯑꯩꯒꯁꯦ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯉꯨ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯋꯥꯔꯗꯦꯟꯗꯨ ꯃꯣꯏ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯣꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤꯗꯅ ꯀꯤꯗꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯦꯟꯁꯤꯅ ꯏꯁꯨ ꯍꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯒ ꯐꯠꯇ ꯂꯧꯁꯤꯡꯅ ꯌꯥꯝꯅ ꯍꯩꯕ ꯃꯇꯝ ꯑꯣꯏꯌꯦꯕ ꯆꯍꯤꯁꯦ ꯁꯤꯗꯒꯤꯗꯤ ꯃꯉꯣꯟꯗ
ꯔꯨꯝꯒꯁꯦ ꯇꯣꯉꯥꯟ ꯊꯝꯃꯦ ꯔꯨꯝꯗꯤ ꯌꯥꯝ ꯂꯩꯀꯣ ꯑꯗꯩ ꯔꯨꯝꯒꯁꯦ ꯃꯥꯒ ꯄꯨꯟꯅ ꯂꯩꯇꯕꯤ ꯃꯥꯅ ꯈꯔ ꯅꯨꯡꯁꯤꯕ ꯃꯤ ꯃꯥꯅ ꯈꯔ ꯌꯥꯕ ꯋꯥꯔꯗꯦꯟꯗꯨꯅ ꯈꯔ ꯌꯥꯕ ꯃꯤꯉꯩꯅ ꯃꯥꯒꯤ ꯔꯨꯝꯗ ꯍꯦꯛ ꯊꯪꯅꯅ ꯊꯝꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯆꯥꯡ ꯅꯥꯏꯅ ꯄꯥꯍꯟ ꯈꯣꯠꯍꯟꯗꯅ ꯇꯧꯕꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯅꯤꯡꯗꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯇꯣꯉꯥꯟꯅ ꯊꯝꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯖꯒꯠꯀꯤ ꯐꯠꯇꯕ ꯉꯥꯎꯁꯟꯅꯕ ꯅꯤꯁꯥ ꯆꯥꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯁꯨ ꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒ ꯊꯥꯖꯤꯜꯂꯛꯄꯤ ꯃꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯑꯒ ꯅꯤꯁꯥ ꯃꯥꯒ ꯄꯨꯟꯅꯕꯨ ꯆꯥꯃꯤꯟꯅꯈ꯭ꯔꯗꯤ ꯌꯥꯝ ꯐꯔꯦ ꯆꯥꯃꯤꯟꯅꯈ꯭ꯔꯗꯤ ꯇꯥꯟꯊꯣꯛꯑꯒꯦꯒꯤ ꯋꯥꯈꯟꯗ ꯌꯥꯝ ꯐꯠꯇ ꯂꯧꯁꯤꯡꯁꯦ ꯋꯥꯔꯗꯦꯟꯁꯤꯅ ꯇꯧꯕ ꯍꯧꯋꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯃꯥ ꯈꯪꯅ ꯈꯥꯡꯉꯦꯕꯀꯣ ꯇꯨꯃꯤꯟ ꯂꯩ ꯑꯗꯣ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕꯗꯤ ꯌꯥꯗꯦꯅ ꯃꯥꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯦ ꯁꯤꯗꯒꯤ ꯅꯤꯁꯥ ꯆꯥꯕ ꯈꯣꯠꯄꯁꯦ ꯅꯣꯡꯃ ꯆꯦꯛ ꯇꯧꯕꯗ ꯀꯥꯟ ꯐꯥꯗꯅ ꯈꯣꯠꯇꯅꯒ ꯇꯧꯅꯈꯤꯕ ꯌꯥꯏ ꯃꯥ ꯃꯁꯥꯗꯤ ꯐꯥꯗꯦ ꯃꯔꯝꯗꯤ ꯃꯥ ꯁꯨꯡꯆꯥ ꯆꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯋꯥꯅ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯛꯑꯦ ꯊꯥꯔꯒ ꯄꯥꯁꯁꯨ ꯇꯧꯔꯛꯈꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯗꯨꯈꯛꯅ ꯑꯣꯖꯥꯗꯨꯒ ꯌꯦꯛꯅꯕ ꯑꯣꯏꯔꯨꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯅ ꯁꯣꯏꯔꯒꯗꯤ ꯅꯨꯄꯤ ꯈꯛꯇꯅꯤ ꯃꯥꯡꯖꯗꯣꯏꯁꯦꯀꯣ ꯏꯆꯟꯁꯤ ꯈꯛꯇꯅꯤ ꯃꯥꯡꯖꯗꯣꯏꯁꯦ ꯀꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏ ꯑꯃꯒꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯆꯟꯗꯣ ꯌꯦꯡꯁꯟꯖꯕꯅꯦꯕ ꯁꯣꯏꯕꯗꯤ ꯅꯠꯇꯕ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯈꯤꯕꯗꯣ ꯁꯤꯅꯦ ꯑꯆꯨꯝꯕ ꯃꯤꯁꯦ ꯑꯉꯥꯎꯕ ꯇꯥꯍꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯤꯁꯦꯀꯣ ꯄꯥꯎꯁꯦ ꯀꯌꯥ ꯐꯥꯎꯅꯗꯦ ꯅꯨꯄꯥꯁꯤꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯕꯅꯤꯅ ꯐꯣꯟ ꯅꯨꯡ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯦ ꯃꯃꯤꯠꯁꯦ ꯈꯔ ꯉꯥꯎꯕ ꯑꯣꯏꯕꯖꯥꯠꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯗꯤ ꯈꯪꯖꯗꯕ ꯑꯩꯅ ꯃꯤꯑꯣꯏꯕꯁꯦ ꯈꯜꯂꯤꯗꯅ ꯑꯩꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯤꯁꯨ ꯂꯣꯏ ꯇꯧꯔꯝꯅꯤ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯊꯃꯣꯏꯁꯦ ꯁꯦꯡꯖꯔꯤꯕ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯑꯗꯨꯝ ꯁꯦꯡꯉꯝꯒꯅꯤꯗ ꯀꯥꯏꯅꯗꯤ ꯍꯦꯛ ꯈꯟꯖꯔꯨꯕ ꯅꯨꯄꯤꯗꯨꯅꯗꯤ ꯍꯧꯖꯤꯛꯀꯤ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯕꯣꯔꯗꯤꯡ ꯂꯩꯔꯕꯅꯦ ꯑꯇꯣꯞꯄ ꯑꯃꯨꯛꯀꯣ ꯑꯥꯎꯠꯁꯥꯏꯗꯠꯇꯒ ꯂꯩꯔꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯁꯦ ꯁꯤꯗꯁꯨ ꯃꯥꯁꯦ ꯁꯦꯜ ꯇꯥꯟꯕꯗꯤ ꯂꯦꯞꯇꯦ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯖꯕꯗꯣ ꯁꯦꯜ ꯐꯪꯕ ꯌꯥꯕ ꯍꯨꯃꯥꯡ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯨꯖꯔꯒꯦꯅ ꯂꯩꯕ ꯃꯤꯗꯥꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯁꯨꯕ ꯌꯥꯕ ꯁꯨꯏ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯎꯅꯩ ꯑꯗꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏꯔꯣꯝꯗꯒ ꯍꯦꯛꯇ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄ ꯍꯥꯏꯗꯤ ꯎꯅꯕ ꯀꯥꯟꯗꯒ ꯕꯁꯇꯒ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯣ ꯃꯥꯅ ꯅꯣꯡꯃꯇ ꯃꯤꯅꯝꯃꯨꯗꯦ ꯅꯨꯄꯤꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯃꯤꯅꯝꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ 이몽ꯗꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯩꯇꯦ ꯈꯣꯠꯇꯦ ꯁꯨ ꯅꯣꯝꯃꯒ ꯂꯥꯏꯔꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯝꯕꯅꯦ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯌꯥꯕ ꯍꯥꯏꯗꯤ ꯅꯪ ꯂꯥꯏꯔꯔꯦ ꯈꯣꯠꯂꯔꯦ ꯀꯥꯏꯅꯒ ꯇꯤꯟꯅꯅꯤꯡꯗꯕ ꯂꯣꯏꯅꯅꯤꯡꯗꯕ ꯑꯗꯩ ꯅꯨꯡꯁꯤꯅꯕ ꯇꯜꯂꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯁꯨ ꯍꯥꯏꯗꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯦ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯗꯒꯤ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯛꯑꯦ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯁꯨ ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯦ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯑꯗꯨꯝ ꯋꯥꯗꯦꯅ ꯊꯤꯗꯕꯗꯣ ꯑꯗꯨꯝ ꯇꯥꯜꯂꯒ ꯂꯩꯕ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯕꯕꯥꯁꯤꯁꯨ ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯦ ꯃꯤ ꯄꯩꯁꯥꯒꯗꯤ ꯑꯗꯨꯝ ꯖꯔ ꯖꯔ ꯑꯗꯨꯝ ꯁꯤꯡꯗꯣꯛꯄ ꯉꯝꯕꯗꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯜꯂꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛꯇꯨꯃ ꯌꯥꯎꯈ꯭ꯔꯒꯁꯨ ꯀꯣꯟꯅꯗꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯤꯇꯪ ꯁꯥꯐꯔꯛꯄꯗꯣ ꯑꯣꯏꯖꯔꯛꯑꯦꯕ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯁꯦ ꯃꯥꯁꯦ ꯕꯣꯠ ꯂꯦꯞꯄꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯁꯥꯅ ꯈꯤꯇꯪ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯑꯣꯏꯖꯕꯒꯤ ꯂꯦꯞꯆꯔꯛꯑꯦ ꯑꯗꯩ ꯕꯣꯠ ꯂꯦꯞꯄ ꯃꯤ ꯍꯥꯏꯁꯤꯃꯛꯇꯕꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯍꯣꯏ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯁꯛ ꯈꯪꯅꯔꯒ ꯅꯨꯄꯤꯅꯁꯨ ꯌꯥꯝ ꯉꯥꯎꯅꯕ ꯍꯥꯏꯗꯣ ꯑꯣꯏꯕꯗꯣ ꯂꯩꯗꯅ ꯅꯨꯄꯤꯁꯦ ꯃꯈꯜ ꯂꯩ ꯉꯥꯎꯔꯤꯅꯤ ꯈꯪꯗꯦ ꯉꯥꯎꯗ꯭ꯔꯤꯅꯤ ꯈꯪꯗꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯤꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅ ꯐꯖꯕ ꯍꯥꯏꯗꯣ ꯄꯥꯝꯃꯤ ꯑꯗꯩ ꯃꯉꯣꯟꯗꯒ ꯄ꯭ꯔꯄꯣꯁꯀ ꯃꯌꯥꯝ ꯇꯧꯔꯛꯄ ꯂꯩ ꯍꯥꯏ ꯑꯗ ꯀꯌꯥ ꯈꯣꯏꯖꯪꯉꯨꯗꯦ ꯇꯁꯦꯡꯅ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯈꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯁꯨꯃꯥꯏꯅ ꯂꯩꯖꯩꯌꯦ ꯈꯣꯠꯂꯦꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯆꯒꯠ ꯇꯧꯕꯁꯦꯀꯌꯥ ꯄꯥꯝꯖꯗꯕ ꯃꯤꯉꯣꯟꯗ ꯑꯃ ꯃꯤꯅꯝꯃꯒ ꯑꯃꯃꯨꯛ ꯀꯣꯏꯁꯟꯕꯒꯁꯦ ꯃꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯇꯕꯒꯤꯔ ꯈꯪꯗꯦ ꯃꯥ ꯍꯩꯅꯖꯗꯦꯕꯀꯣ ꯃꯁꯥꯅ ꯁꯦꯡꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯉꯩ ꯃꯔꯛꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯥ ꯑꯃ ꯐꯥꯎꯅꯕꯖꯥꯠꯅꯤꯗ ꯄꯥꯎꯁꯦ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯂꯝꯗꯤ ꯅꯛꯅꯩꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤꯕ ꯅꯨꯄꯥꯁꯤꯒ ꯅꯛꯅꯕꯖꯥꯠꯅꯤꯗ ꯈꯔꯗꯤ ꯅꯛꯅꯕ ꯑꯗ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯒꯦꯗ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯏꯍꯥꯟ ꯍꯥꯟꯅ ꯃꯣꯏꯁꯦ ꯏꯆꯝ ꯆꯝꯅ ꯃꯦꯁꯦꯁ ꯊꯥꯅꯔꯝꯃꯒ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯂꯩꯌꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯈꯜꯂꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯃꯥꯒꯤ ꯑꯔꯦꯞꯄ ꯅꯨꯡꯁꯤꯕ ꯑꯣꯏꯅꯗꯤ ꯊꯝꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏ ꯀꯩ ꯑꯣꯏꯗꯤ ꯍꯦꯛ ꯀꯥꯕꯛꯇꯤ ꯐꯥꯎꯅꯕ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯕꯁꯦ ꯈꯪꯉꯛꯑꯦꯀꯣ ꯑꯗꯨꯝ
ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯈꯪꯒꯦꯗ ꯉꯁꯥꯏ ꯐꯣꯟꯁꯦ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯕ ꯋꯥꯏꯇꯤꯡ ꯂꯩꯔꯗꯤ ꯋꯥꯏꯇꯤꯡ ꯊꯦꯡꯅꯕ ꯆꯤꯡꯅꯒꯤꯅꯤ ꯀꯥꯏꯅꯒꯀꯣ ꯅꯨꯄꯤꯁꯤꯅ ꯑꯩꯗꯤ ꯁꯤꯡꯉꯕꯅꯤ ꯑꯩꯗꯤ ꯃꯊꯛꯂꯣꯝ ꯅꯨꯄꯤꯅꯤ ꯃꯊꯛꯂꯣꯝ ꯃꯆꯥꯅꯤ ꯀꯥꯏꯅꯀꯣ ꯐꯣꯟꯒꯁꯦꯗ ꯕ꯭ꯂꯣꯛ ꯄꯤꯁꯜꯂꯝꯃꯒ ꯅꯨꯄꯥ ꯃꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯕꯖꯥꯠꯅꯤ ꯑꯍꯤꯡꯒꯁꯦ ꯐꯣꯟ ꯄꯥꯏꯅꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯈꯔ ꯑꯍꯦꯟꯕꯁꯦ ꯄꯥꯝꯖꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤꯁꯨ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯕ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯅ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯤꯁꯦ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤ ꯃꯊꯛꯂꯣꯝ ꯅꯨꯄꯤꯅꯤ ꯑꯁꯤꯁꯦ ꯀꯣꯏꯔꯗꯤ ꯁꯤꯅ ꯐꯔꯅꯤ ꯀꯥꯏꯅꯀꯣ ꯑꯍꯦꯟꯕꯗꯣ ꯌꯥꯝ ꯃꯁꯥꯗꯤ ꯌꯦꯡꯖꯗꯅ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯖꯕ ꯂꯝꯁꯦ ꯃꯊꯛꯂꯣꯟ ꯑꯣꯏꯔꯒꯗꯤ ꯍꯦꯛꯇ ꯐꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯌꯥꯝ ꯑꯄꯪꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯨꯄꯥ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯣꯏꯕꯥꯅꯤꯁꯨ ꯑꯣꯏꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯍꯥꯏꯗꯤ ꯑꯄꯪꯕꯅꯤꯁꯦ ꯃꯥꯟꯅꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯀꯣꯏꯅꯗꯅ ꯈꯣꯠꯇꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯑꯣꯜꯂꯒ ꯍꯥꯏꯔꯦꯀꯣ ꯁꯣꯝꯅꯥꯀꯟꯗ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒ ꯃꯔꯩ ꯌꯦꯠꯅꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯈꯟꯅꯔꯦ ꯃꯥ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯗ ꯁꯥꯎꯅꯔꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯥꯎꯔꯤꯁꯤ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯁꯨ ꯁꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯨꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯣꯔꯛꯑꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯈꯪꯅꯈꯤꯕꯅꯤꯅ ꯑꯗꯩ ꯀꯟꯐ꯭ꯔꯦꯟꯁꯀ ꯄꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯈꯣꯟꯒꯈꯔ ꯀꯟꯈꯠꯅꯗꯅ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯅꯤꯁꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤꯗ ꯀꯃꯥꯏꯅ ꯈꯨꯝꯒꯦꯗꯀꯣ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕꯗꯤ ꯃꯥꯅꯁꯨꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯩ ꯀꯩꯁꯨ ꯌꯥꯗꯦ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯂꯣꯏꯅꯕꯤꯕꯩ ꯋꯥꯅꯤ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯅꯦꯅ ꯅꯕꯨꯛꯁꯦ ꯑꯗꯨꯝ ꯄꯤꯛꯏꯗꯣ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯀꯥꯏꯅꯒ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯁꯥꯗꯅꯀꯣ ꯑꯩꯗꯤ ꯃꯊꯧ ꯅꯨꯄꯤꯅꯦ ꯀꯥꯏꯅꯒ ꯌꯥꯝꯅꯒ ꯇꯧꯖꯔꯒ ꯑꯩ ꯃꯉꯥꯏꯔꯕꯅꯦ ꯁꯤꯡꯉꯤꯁꯦ ꯑꯩ ꯃꯉꯥꯏꯔꯕꯅꯦ ꯈꯪꯉꯤꯁꯦ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦ ꯀꯩꯅꯣ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯒ ꯅꯪ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯀꯣꯏꯅꯗꯦꯁꯨ ꯍꯥꯏꯔꯦ ꯅꯨꯡꯁꯤꯅꯗꯦꯁꯨ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯩ ꯅꯨꯄꯥ ꯑꯃꯅꯁꯨ ꯑꯗꯨꯝ ꯏꯇꯥꯎ ꯀꯥꯏꯅ ꯀꯧꯔꯛꯑꯦꯕꯀꯣ ꯏꯇꯥꯎ ꯏꯕꯥꯅꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯅꯦ ꯈꯣꯠꯄꯅꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯒ ꯀꯩꯒꯤꯅꯣ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦꯅ ꯍꯪꯐꯝ ꯊꯣꯛꯄ ꯋꯥꯍꯪꯗꯣ ꯍꯪꯉꯦ ꯃꯥꯁꯨ ꯑꯗꯣꯝ ꯅꯥꯀꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ ꯅꯨꯄꯥꯁꯤꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕ ꯃꯣꯏꯒ ꯂꯝ ꯊꯪꯅꯕꯒꯤ ꯅꯨꯄꯥꯁꯤꯒ ꯃꯣꯏꯕꯥꯟꯗꯤ ꯀꯣꯛ ꯁꯥꯟꯅꯔꯒ ꯈꯨꯝꯃꯤꯕꯖꯥ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯗꯨꯝ ꯑꯣꯏꯅ ꯇꯤꯟꯅꯕꯅꯦ ꯂꯥꯟꯅ ꯂꯧꯒꯅꯨ ꯈꯣꯠꯀꯅꯣꯅ ꯅꯨꯄꯥꯁꯨ ꯍꯣꯏꯅ ꯑꯗꯨꯝ ꯊꯥꯖꯔꯦꯀꯣ ꯃꯥꯁꯨ ꯑꯗ ꯃꯣꯏꯁꯦ ꯌꯥꯝꯅ ꯑꯗꯨ ꯑꯗꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯀꯥꯇꯨ ꯀꯥꯔꯟꯗꯤ ꯄꯥꯝꯅꯕ ꯃꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯅ ꯈꯪꯉꯤꯅꯦꯕꯀꯣ ꯈꯪꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯁꯤꯅꯁꯨ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯅꯔꯤꯗꯣ ꯃꯣꯏꯕꯥꯅꯤꯗꯣ ꯑꯃꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯃꯤꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯈꯪꯅ ꯃꯣꯏꯕꯥꯅꯤꯒꯤ ꯇꯣꯉꯥꯟꯕ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯌꯥꯅꯔꯤꯗꯨꯅꯗꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯂꯤꯆꯠꯇ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯇ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯂꯨꯕ ꯋꯥꯠꯄ ꯃꯤꯗꯥ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯁꯤꯁꯨ ꯊꯥꯖꯩꯗꯣ ꯑꯗꯨꯒ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯟꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯖꯕ ꯃꯤꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯎꯁꯜꯂꯨꯗ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯃꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯅꯝꯕꯔꯁꯦ ꯀꯅꯥꯗꯩ ꯂꯧꯕꯅꯣ ꯃꯥ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯄꯥꯏꯈꯠꯂꯛꯑꯦꯕ ꯑꯩ ꯈꯪꯅꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯄꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯩ ꯃꯤꯡꯁꯤ ꯀꯧꯋꯦ ꯑꯗꯣ ꯑꯩꯗꯣ ꯁꯤꯒꯤ ꯃꯤꯁꯛꯁꯤꯒ ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯣ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯣ ꯃꯃꯥꯟꯅꯕꯤꯅꯦꯗꯤ ꯍꯥꯏꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯀꯣꯏꯅꯔꯝꯃꯦ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯦ ꯑꯩꯅ ꯈꯪꯉꯛꯑꯦ ꯈꯣꯠꯂꯛꯑꯦ ꯁꯤꯅꯦꯕ ꯑꯗ ꯃꯥꯁꯨ ꯑꯍꯥꯟꯕꯗ ꯍꯦꯛ ꯐꯖ ꯐꯥꯠꯄ ꯋꯥꯔꯤꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯨꯄꯤ ꯑꯃꯗꯨꯗ ꯍꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩꯅꯁꯨ ꯍꯪꯕꯅꯦ ꯑꯗꯣ ꯑꯩ ꯃꯣꯏ ꯐꯖꯅ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯁꯨ ꯑꯗꯒꯤ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯃꯣꯏꯁꯦ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕꯅꯦꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯛꯏꯗ ꯑꯗꯨꯅ ꯑꯩ ꯑꯗꯨ ꯍꯛꯅ ꯆꯤꯡꯅꯈꯤꯗꯕꯅꯤꯅꯦꯅ ꯍꯥꯏꯔꯛꯑꯦ ꯅꯠꯇꯦ ꯃꯣꯏꯕꯥꯅꯤ ꯂꯣꯟꯅ ꯀꯣꯏꯅꯔꯒ ꯂꯩꯔꯝꯃꯤ ꯈꯣꯠꯂꯝꯃꯤ ꯃꯥꯁꯦ ꯍꯦꯛꯇ ꯁꯥꯎꯔꯕꯖꯥꯠꯅꯤ ꯅꯨꯄꯤ ꯑꯃꯁꯦ ꯑꯗ ꯃꯥꯁꯦ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯁꯜꯂꯨꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇ꯭ꯔꯦꯗꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯥꯁꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤꯗꯤ ꯌꯥꯅꯔꯤꯅꯦ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯥꯁꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯛꯇ ꯈꯠꯅꯔꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅꯦ ꯑꯗꯩ ꯃꯥ ꯀꯣꯏꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨꯅꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯒꯤꯀꯣ ꯉꯁꯥꯏꯒꯤ ꯃꯊꯛꯂꯣꯝ ꯅꯨꯄꯤꯅꯦꯅ ꯄꯨꯡꯖꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯦ ꯍꯦꯛꯇ ꯈꯠꯅꯔꯕꯖꯥꯠꯅꯤ ꯃꯃꯥꯏꯁꯨ ꯈꯔ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯆꯩꯔꯛꯏꯗꯣ ꯍꯧꯖꯤꯛꯀꯤ ꯃꯊꯛꯂꯣꯝ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈꯔ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯦꯕ ꯈꯔ ꯆꯣꯞꯇꯥꯅꯕꯤ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯥꯎꯠꯁꯥꯏꯗꯠꯇꯒ ꯂꯥꯏꯔꯤꯛꯀ ꯇꯝꯃꯦ ꯍꯥꯏꯔꯤꯉꯩ ꯄꯛꯆꯔꯅꯦꯕ ꯃꯤꯅ
khara phaba mi oiradi phadauba khanadana khodan tawre ade somna kanam pau tame hojiki nupasida maga nungsinaribi nupisina nupini kaina mathong maram ikhang khangde imana boina tinabasisu yada male isau palang langi fonga poktok tok soloi khosalei kana mon haipeti pau tame ada ma kashu ada thoina loksalude ma ani dum phasna haigi aina haidro nupiga nupaga dum just friend ama oina loinaraga su toina pau phongnaba toina wari sanabasidi afaba khak oiroi adune nang khonti jarido tumaina tawgunu khotkanu kai masu magi haibum tokpa khradudi haigiba ngasagi moibani lona koinaramba nupado adudunadi hojiki nupasida haijarameba ita ibani amtangdi wari sanaji ko nanga hojik khangnariba nupido adi maramdai kitang haige khotke ganadi monda haijaramedi hojiki nupasinasu manasu kaya hena lunasu khanjalude da number su lehodaba sanage na khangadabado tasengna magi ko hojiki nupasigi ichamchamna hingjariba maongsida nupidugi khara phajadaba leidana amotpa kitang thabak khara tawrambe adudo kitang hainingbagi sai madi aphaba minina nupa masendi khangnari point do hainingbagi wahai khradi phongdo ome da mana number do lehodabnina number du su thawaina thigal hodramnina paudo adum phawna gidre sumaina sumsum nungsinare mase nupisiga ko nupisina sumodong phajana onjaleng sai nupa amado pau phawna draba nupiduna phar kanda migidi hanagi nungsina jaba nupido adun hena lumna lawbanina nungsinagre mado inthokpira kandana amu hojiki nupase onjalaga moibani se dum nungsinare marak marak tako unaba gaise gari gadi leitabani okto da kharchat adagi magic taga tongaga chatlaga kholaga to masu hojiki nupisi masu manaw nupiga laaga ko marakta am nungsina unajabdo ichamchamna sumaina matam khra hogre awat apase menthok menjinga tongnare ngasai gi nupa du sel nung khra thokjabani magi hek lei kandana nupisna mateng hek tawba de mana kitang warkpa kholakpa nangadaba timing yero ka nupi du hek mateng lawba amuk pisan khosan dana tawraga gp daga paisa nungsa kapna khona dana ga tawraga yam phajana loinar eko ichamchamna loina jar em nushinabe chahi ahum helakpa nupasna first semester karakpa swaisida nupise atopa nupa amamu khangnar abazanida kamaina khangnar ke dang sai gi nupa se madi kenoda masu infan sida leiraga rent leiraga like tamjabane boko da like tammabanina ngasai gi thabak to chinbe henkat pado imung ai rent leibe chak ensang kai kama loina tawjare thabak to kra chinbaina wabanina college hala lai ngak par kholaga torma sek tumba khotpa tumba se ngantang da tungraga sigi chance lorga nupisina atopa nupa se khangnaba atopa nupasna masu infan manung leineboko infan manung saidagi oiraga paisa nungsa se kitang paibo bijani wangi ko nupas yang wangi haye dagi paisa nungsa kitang komjaba masamagi paisa na trasu magi background to khra dum phaba haitare ne ko mama na bisna sumaina haiba jani noma moidi outside ta leinaba ngaktanina noma hairpa jani ko nupasiga hojiki nupisna mana outside ta leingai manung sida magi mamanabi siga nupa amaga lakpa jani ko anda thengnagiba dagi hojiki saigi outside ta thengnariba nupa se sisina haiba jani noina manabi dom ta haibiyo khotpiyo kaina dei mamanabi duna hojiki nupi se hojiki nupi na lakcharage hojiki nupi sida hojiki nupi haibadi hojiki nupa siga nuksinariba nupi se sise nagi khangnaba leibro sini mamanabi sina hangaise adamana matamduda aiga khangnariba nupa sidi tasengnaga makharomdagini adagi gari ma tongbasu natte maramdabu pamokta mokjabagi wani ma khangnai haibagi ikaiba ma phawrira infam nungda leibi aina makhada makharomdagi nupa koi gari ka tongdaba nupa koi ka haibasi mina aise yamna outside ta su like tamaga aisi kaini haina gi doino kainaga yamna suktang pikpa wakhando ko adugumba yam chawkhattaba wakhando mase maina khanjabagi leite na khomaba mana mamanabi sida oidaba wase ngangjalaba mamanabi sina mo nang kaino nei khangnaba amta leitradine akhoi ngasai gi aiga lakminaba imanabdo aduduna nangdo khangnase hai yaba natro mai number pirakke sineba nupisna hai mai number di pirakkano ai number oina pigo sini isu ikairiba khangbra mayam panbanina tuma haibdagi pinaraga khangnagiba oibajanida ade khangnagiba oiraga moise yumdaga tholak kholaktanaga tawraga koibaga chattana garindaga koibajana gari achowbaga tongdana khotana tawmas asaidi gari achowbaga tongabne sai nupase adum ke haini
khara langba pamjabdo ko ithai rang khara pamjabdo ka hena pamjabi do oibaina sika chapa phangba sang sai nupa sti ma se pura kau thork pai tare ne ade wari sana bai timing se kairak pa hoji ki nupa se ka hana wari kitang thenga kholabok sanaramba kai sana dabida khara ngan khatnaga sanaraga amadugi timing kaidana bo oina honar pa stagi nupa sina chingna ba se somsom helakpa nupa sisu nungshiruba kaubani na hoji nupa se masu thigat pya thigat le hangba ba hang kang sagi mamana bi se ko sida number se mana call tawraga wari sanaraga haijare mana ema gai gadi sumaina nushina zabane do kaigino noina ibani nushina na mai atopa khangna halise nangna sembi bani hai kholena adum magi su nupa si magi pen da kitang phongtok chage tawbada mamana bisina ngasai hai ebo ko aidi mon da hangbane mana sumaina khangna balaite haibda aidi pi gi bani khot ki bani na haire ko ada haibda gi lam nung loi hange jai mamana bisina hojiki nupa se gi masu iseng seng na dum haidok chare haidok charu phone se thamna gar kan sida maga nushinari bani bisina call tawre seng sai gi mamana bidun ma se cheiram gadaba male haidi nangna kari gino nangi nushinaba khangnaba leina aingonda namana bi aingonda oidaba wa ngangi do kai gino nangna aingonda aseng bhairam taragadi aina ai imanabda nangonda kaishu semamoi nang leite haiba gai sembi wani kaina ga dum khara cheiramani namna chin thiba khotpa kai khara ngangam mane ko duga hojikna aina namdana semjanbagi tapta nangi nupana so aingonda mu nanga khangnari ba hanagi nushinari ba nupaduna aingonda mu call tawre khole kan sumain khara ngang gada male sumaina ngang bagi maram na su oram gana mo na call tawraga tin charak pai tare ne ko nu pasta nang na kai gino imana bidu da phone tawraga hai do kholi do duga nang na kai gino nangin na sagi aseng ba lam du bo du phaw tak thoi du kari gino khopno nangi aseng ma chu lai tak thoi do kari gino sini khara ke hai ni ma hai do paisa pai da su pai ba saw hai ra ina khundra su ina khun ba saw hai ra lamdo kitang infan area dagi kitang haidare do infan macha dum saw haira ko mai wakhanda adu saw sini adu yadabani na kani ma se mirai ningba ki tap ta ai hostinang do kaishu khandre nahan dagi ko adu kui na wari sanarak pada nupa amaduga ko ngasagi outside ta thengna ba nupa do aduga adu kui na wari sana matam da nang na nong ta khangdri du na di nang na ise kaishu maru oina lawde na khanbai na tra ka heta mi macha lanjada baste da badana ga ta pisalak bajanda ibima narai bakta sudarakani he khoidau sawgale wari libra bo adumaina ga haibir eko nupase yam nungai jadre haibadi asengba achumba hairuba nganguba se nupase oina lanba ta hawraba ade nungju nungshirugum to pamsu pamjarugum to de yam thina ga chere noi gumba tasina lokthraw dagi hawrakpa lawai macha nanggumba noigi yum kaino manba du daga aina ga leibi gadaba manbro khotpro nungai ta sum loina bibe wani khope wani ga sig wahi wata sijinare sam nungai te nupase nupase na tasina pesa se paidre ko ado paidre yar oina khanbagi paiba saraga haigiba kogiba di natte ko nang nengonda damna thina ngangi dubo haibagi nupase ata thammoi je ta mache che ta kahani akai ba lisina thammoi chak thinbai tap ta ma jam nungai tre ko danga saigi nupi na ko ma outside ta thingna ba nupase sida su oida pa da ba dum khra dum tamsan bajani da tamsan barga di aingonda dum ta aga leba nupam le ko makharom dagi ado mana aise nushi jabadu da aise thina ngangba ngamdana koinei khonei ka sumba paudi dum haibjan ai khangnaba le direct makdi aise maga mase yamna phai ko kitang makharam de ojaraga su mase yam phab mi oibagi aigan maga se nushinai aduga nang amu laksalak bani haiba wahai sidi se never kashu hairam oiba nupiduna hairam ga nupi gi kok se dum khange ba mana takpa hemen bagi laira machaga oibaduda aina nungai ta na yaningda yathokre thamoi sina nushibadi natte nungai ta bai minushi da yagi bani ka sigi dialogue se sijinaram ga neba nupi sina nupa amaduna su nangna pamdana nushina dana yangda yabani na ay dum nushina si kaino se hairak pasi nupa oibagi hauna saneba sumaina nupi sina yam sathina chayamaba numitse ko lawai macha du da ko sai mana mamana biduda hairubodo mamana bidu asengba chumba haijaruba nupaduna khoibandi yam kuinoju nushina jare noidamain tobiganu kainanaba simbiganu noi papuni ga si wahi khak haibagi heta mana saudana khotana toknarasi haiga phone se ta pairak tabi block ka pisalak bi khot bi taw nupa se yam nungai treba ko maje eta hojiki nupa se maje kappe nupa maje kappe abo kappe nam tang di phone pairo phone se maje dom tawe dom tawe ko sumpai hek pairak tabi
amado adum waiting adum laibi block pidringai mamangi warini ko adagi waiting hemanbagi paikhalaga ek cheirakpi anang wahai amtang haige tobje ta sungnang nangdabi wa ma haibagi matamje sungpi pide adagi block pisalabi khosak pit tawre 와주 와에 마세 캉주 캉에 되게 짜다버네 탁다버네 거 다시는 와칼 누가이터디 분시기 니사 짜락다버 마세 그냥 또해보고 히닥 타해보고 히닥 타이시나 와칼도 puba thangba ngamaktabdo kokse kaidrom chalaga bom langa yeshalaga thuganinga kokse khandragadi ai wararoi ko haibagi wakhansi bawa hojiki nupa sida leirebani na ko kokse thugainingwa phawrpado maje te hidang da ka thakpa hore maje khara khara de mayang se su kangtre kangaba sai mayang ga khar kangi sina thabakta da suraga lakpa mini na noikhat khokat pase kya tawde boko masa yam yang ga sar pajaraga tawda le college ki mamana bakhat loinaram bajingna ju heyeng budani basa yam ka hena chaba mi manja bu dumase mamde loina ramba ke asina mai nakte sum khra laptho ki bai ta mi bese dasa ma lengena dasa mana manam tasan bajine hauna sani de nungai ba mala kana nungai ba mana mana mem laksalak bajidi panga tagande de na ko awa ba gi di lore as mai pe ma palinge de pomjel le do aduni tawri je ma jo wakal je ma jam nungai ta na thawai jamna soga leringe masa jam sonda ba mai masai phibam se ubase yungi mi sing hange and masi kai doroge kholage na ai ke shu taw di en dum khome adubu mayam ban di ko manau pa i matau se nungai ta mi machi manau hai ta ne mama pa na su nungai se tabda college car ji baw da gai macham tek lei da besta masi bu thawai nungai trajala nushina ba hai di hai ru ba pamjuru ba masung ma na binaga yarak trajala kai mayam ban ko tek tek tor thaba kam kanna shuba midani na paisa nusa tawraga leiba leitaba thidana gai machaga leiyeba ko mage wana adum lele e gari ga leire haibani gari leiba leitabagi adugi maramgi amta natte hojiki nupasina mana nungai jadri ko phasu patu jahi mari mu hena nushinara abani jahi mari hena nushinara kas mana ahenba mada pame hoi phare nang ahenba lambi chu chakro da adu ta wa sa yam thina ngangbe mase chak pado eta lawai macha lok thong macha kai anmai ga ngangam bagi thamoi je yura amadi lei ni da phasu patu mi nupa ne ba mase nungai ta loshalaga leire ko mase graduation je loshalla kana mase nupi ma khak thengnai ye nupi ma thengnara mase sum ebida story kai ga sumai be thamba jani da ada thamme ma su matangi matungina thamoi ju kai na dagi paisa sam tali mani paisa tan madi le pa ya de ngasai paisa yam tan hingba mi oi ni na ko magi story se ubas tang sai gi nupi se maga jahi mai nushinaram ba nupi se ma ex tar ko ex na call je mung tor pai tang sai gi nupa si di yam phabani tasing na marin khra leisi da bai wari ni masak pangthi thi ba su natte aduga laila su dum phana horak pani hotna ba yam kan ba mi ni kona di diamond or kadaba nupa ne se mana di khangjaba aduga ngasai gi ex tu na di ngaki arang arak to pamjab do adudugi ahema chachagimta phone tore ko haidi nupi to pakoi gre ga haibas da wakal jam chakchaba nungai jadab do adagi handak di nupa su lem thadre ma ju mana ta pengi daba nungai ta myam do arai be ta chaithat pani hai chaitwe masang to yam ka hen phajaba su natte ko ma haija nasang to yam ka hen phajadana khotan to bus natte aina nangonda ahenba hairaga ai pisa pai masa sarga koi gi bus leite nang nasang to kam phajaba nupi no do tam nabuk chen pik pa henba dam pamba thosina ke do ngon da mu phone tore na ma di kai tribe tu ko chaine nang bun piga wari shana ba ko pa at ma zo aroi bi tha da ne to khon je tha da ngang go janda du pi za kya mu ya ma mai kai khang de ge da ko ai su ai gi sen thok lambi lei jaba thabak taw jare sini ma zo private job amadi taw bajani da nupa da na du taw gera taw re ngo kem da darkar leite khangbra ai di aina ta laga ai gi nupi di yam nungai na thamgani khangbra ai gi nupi do mana tamning ba tam sanu oining boy sanu duga ai ngo da paisa gi darkar kem leite ai gi nupi aina nungai na thambas ai thawni khangbra nagi du da mi ta ga da nupa do ai di natte sine ba khangbra adai mai sauna ma su chahi khang e dina ko yang wa na khang pa chahi jing do lenjar e aduga landabani na ishorna ma yu chance am pibi ba do ko chai be ba chai thokre ma su pele adai chai ge dabne ma ga khangna jari ba nupi se ga ma se kya thet chana de ba kona thingna ba nupi se kamaina thet chana drino di kani thamoi sengna nushina raga thengnagiba oidabagira karigino khangde thamoi masa khangna dabagira ahan ba khangna ba koi dringai da
ꯃꯔꯩ ꯌꯥꯝ ꯌꯦꯠꯅꯕꯤꯗꯣ ꯑꯣꯏ, ꯃꯔꯩꯒ ꯁꯨꯝ ꯌꯦꯠꯅꯕ, ꯑꯗꯨꯃꯛꯅꯁꯨ ꯀꯥꯏꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯥꯏꯅꯗꯕ, ꯑꯗꯩ ꯃꯥꯒꯤꯁꯨ ꯈꯪꯅꯕ ꯀꯅꯥꯝ ꯂꯩꯇꯕꯅꯤꯅ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ. ꯑꯗꯩ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯑꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯊꯦꯡꯅꯈꯤꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ. ꯑꯗ ꯃꯥꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯃꯔꯛꯇꯀꯣ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯃꯥꯅ ꯍꯥꯏꯔꯨꯔꯒ ꯈꯣꯠꯂꯒ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯉꯥꯡꯅꯤ ꯏꯟꯈꯠꯂꯛꯄꯅꯤꯅ ꯑꯗꯨꯃꯁꯨ ꯂꯩꯉꯥꯎ ꯊꯤꯉꯥꯎ ꯑꯍꯦꯟꯕ ꯍꯦꯛ ꯄꯥꯝꯃꯤꯅꯤ ꯈꯪꯗꯦ, ꯑꯃꯅꯤ ꯈꯪꯗꯦ, ꯆꯒꯠ ꯍꯦꯛ ꯇꯧꯔꯕꯖꯥꯠꯅꯤ. ꯑꯗꯩ ꯃꯥꯁꯨ ꯑꯣꯏꯒꯗꯕ ꯑꯃ ꯊꯤꯔꯛꯄꯗꯒꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤꯁꯦ ꯊꯦꯡꯅꯖꯔꯕꯀꯣ. ꯑꯣꯏꯒꯗꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧꯗꯣ ꯏꯔꯦꯟꯅ ꯇꯧꯔꯒ ꯂꯥꯡꯐꯥꯡ ꯀꯌꯥ ꯇꯧꯗꯦ, ꯀꯣꯏꯕ ꯂꯥꯡꯕ ꯀꯌꯥ ꯄꯥꯝꯖꯗꯦ, ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯖꯕꯤ ꯅꯨꯄꯤꯅꯦꯕ. ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯂꯥꯡꯕ ꯈꯣꯠꯄꯁꯦ ꯇꯁꯦꯡꯅ ꯈꯔ ꯄꯥꯝꯖꯩ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯣ ꯑꯣꯏꯕꯖꯥꯠꯅꯤ. ꯀꯣꯏꯅꯔꯒ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯑꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯅ, ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯄꯖꯥꯠꯅꯤꯗ. ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯃꯉꯣꯟꯗ. ꯑꯗ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯆꯩꯒꯦꯁꯨ ꯑꯗꯨ ꯉꯝꯗ꯭ꯔꯕ, ꯉꯁꯥꯏꯒꯤ ꯆꯩꯒꯦ ꯉꯝꯗꯦꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯈꯛꯅ ꯁꯣꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯉꯥꯡꯉꯝꯗꯦ. ꯁꯣꯝꯇꯪꯒꯤ ꯀꯣꯏꯅꯔꯝꯃ ꯈꯣꯠꯂꯝꯃ ꯇꯧꯔꯒ ꯐꯠ ꯂꯥꯎꯅ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯛꯆꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯗꯅ. ꯑꯗ ꯀꯃꯥꯏꯅ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤ나 ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯅꯤꯁꯥꯁꯦ ꯌꯥꯝ ꯆꯥ ꯃꯥꯜꯂꯦ. ꯑꯗ ꯅꯣꯡꯃꯒꯤ ꯍꯤꯗꯥꯛꯁꯦ ꯊꯛꯍꯧꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯕ, ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯕꯖꯥꯠꯅꯤ. ꯑꯗꯨꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ, ꯃꯟꯊꯥꯁꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦ ꯈꯜꯂꯤ, ꯅꯪꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯒꯦ ꯈꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦ. ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯛꯇꯅꯕ ꯃꯥꯁꯦ ꯀꯟꯊꯣꯛꯁꯦꯀꯣ, ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯂꯩꯔꯦ, ꯑꯩꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯁꯦꯝꯒꯦ ꯈꯟꯕ ꯃꯤ ꯂꯩꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏ. ꯑꯗꯩ ꯑꯉꯥꯡꯁꯤꯅꯁꯨ ꯑꯗꯨꯝ ꯐꯣꯟꯁꯤ ꯑꯗꯨꯝ ꯇꯧꯁꯜꯂꯛꯄꯤ. ꯑꯗꯩ ꯈꯔ ꯃꯥꯅꯁꯨ ꯍꯦꯛ ꯎꯕ ꯀꯥꯟꯗ ꯑꯉꯥꯡꯁꯦ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ. ꯇꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯕꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣꯁꯦ ꯈꯪꯗꯕ, ꯊꯤꯅꯃꯛꯁꯨ ꯍꯦꯛ ꯆꯩꯅꯤꯡꯗꯕ, ꯑꯗꯒꯤ ꯄꯨꯔꯥꯃꯛ ꯅꯛꯁꯜꯂꯒꯦ ꯍꯥꯏꯔꯁꯨ ꯇꯁꯦꯡꯅ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯃꯆꯥꯛ, ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯃꯥꯒ ꯈꯪꯅꯖꯔꯤꯕ ꯅꯨꯡꯁꯤꯅꯖꯔꯤꯕꯤ ꯃꯔꯥ ꯂꯩꯖꯗꯕꯤꯁꯦ ꯃꯥꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯁꯨ ꯃꯥ ꯄꯥꯝꯗꯦ. ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃ ꯅꯠꯇꯕ ꯊꯕꯛꯁꯦ ꯃꯥꯁꯦ ꯌꯥꯝ ꯇꯧꯅꯤꯡꯗꯕꯀꯣ. ꯑꯗꯩ ꯑꯉꯥꯡꯁꯦ ꯌꯥꯝ ꯊꯤꯅꯁꯨ ꯆꯩꯅꯤꯡꯗꯕ. ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯃꯀꯣꯛ ꯉꯥꯎꯔꯒ ꯂꯩꯔꯤ. ꯑꯐꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯅ ꯌꯥꯝ ꯇꯥꯟꯅꯩ ꯍꯥꯏꯕꯅꯦꯕꯀꯣ, ꯑꯗꯨꯒꯤꯅꯦ ꯅꯪꯅ ꯀꯣꯛ ꯉꯥꯎꯔꯤꯗꯣ. ꯑꯗꯣꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯃꯒꯁꯨ ꯊꯦꯡꯅꯔꯤꯅꯤ. ꯑꯗꯩ ꯃꯁꯛ ꯐꯖꯕꯤ ꯑꯉꯥꯡꯗꯨꯅꯁꯨ ꯅꯥꯀꯟꯗ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯏꯅꯤ. ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯅꯤ, ꯁꯤꯗꯤ ꯈꯪꯗꯦ. ꯌꯦꯡꯕꯤꯔꯣ, ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯑꯅꯤꯃꯛꯇꯣ ꯀꯔꯝꯕꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯦꯗꯣ. ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯗꯣꯝꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯨ ꯋꯥꯈꯜ ꯆꯥꯟꯅꯗꯗꯅ ꯃꯌꯥꯝꯂꯛ ꯃꯃꯥꯡ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯈꯠꯅꯈꯔꯦꯅ ꯍꯥꯏ. ꯑꯗꯩ ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯑꯉꯥꯡ ꯋꯥꯈꯜꯅꯤ, ꯇꯝꯕ ꯉꯝꯗꯦ, ꯑꯩꯈꯣꯏꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯉꯝꯖꯗ꯭ꯔꯦ. ꯑꯗꯣꯝꯅ ꯋꯥꯈꯜꯗꯣ ꯐꯖꯅ ꯈꯟꯕꯤꯔꯒ ꯍꯥꯏꯗꯤ ꯇꯨꯡ ꯀꯣꯏꯅꯕꯨ ꯂꯣꯏꯅꯒꯗꯕꯅꯤꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯈꯜꯂꯒ ꯁꯦꯝꯕꯤꯔꯣ. ꯀꯩꯁꯨ ꯄꯥꯞꯇꯤ ꯄꯨꯔꯣꯏꯗ. ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯈꯟꯕꯒꯤ ꯆꯥꯟꯁ ꯑꯃꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗꯅ. ꯑꯗꯣ ꯍꯥꯏꯔꯣ, ꯁꯨꯃꯥꯏꯅ ꯑꯃꯁꯨ ꯐꯩꯖꯜꯂꯦ. ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯗ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯁꯨ ꯍꯦꯛ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯄꯤꯔꯣ. ꯑꯉꯥꯡ ꯑꯃ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯤꯅꯦ, ꯑꯗꯣ ꯍꯧꯖꯤꯛ ꯐꯩꯖꯜꯂꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯀꯥꯏꯅ. ꯃꯥꯅ ꯀꯥꯏꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯂꯧꯕꯤꯔꯣꯅ ꯍꯥꯏꯖꯅꯤꯡꯉꯤ. ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯉꯥꯛꯇ ꯑꯣꯏꯕꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯁꯦꯜꯁꯨ ꯌꯥꯝ ꯄꯥꯏꯔꯦꯅ ꯍꯥꯏ. ꯑꯗꯨꯃꯛꯀꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯕ. ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯍꯣꯠꯅꯕ ꯑꯗꯨꯝ ꯀꯟꯕꯒꯤ ꯁꯦꯜꯁꯦ ꯈꯨꯠꯇ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯥꯛ 10 ꯑꯃ 10 ꯑꯃꯗꯤ ꯑꯗꯨꯝ ꯄꯥꯏꯖꯕ ꯃꯤꯗꯣ ꯑꯣꯏꯔꯦ. ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯁꯦꯜꯁꯦ ꯃꯌꯥꯝ ꯄꯥꯏꯗꯅ ꯑꯗꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯐꯪꯕ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯔꯤ. ꯐꯔꯦ, ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ.